Indo-Myanmar border da NGAMKHEI Shambal Khanaba Center na Thourang LOISINBA LOINANA free movement regime HANDOKNABA HOTNARAKPA ASINA Kuki jo furuki MEEYAM da YAMNA NUNGNANGBA POKHALLE THOUONG ASINA HOUJIK THOKLIBA IRANG ASI LOISINBA NGAMLOI MARAM ADUNA MANIPUR LEGANA Kuki jo MEEYAM da CHATTHARIBA ethnic persecution asi LEPHANNABA MITYENG CHANGBANA HENA AFABA OIGANI HAINA Kuki Kanglup ki apunba lufama oiriba Kuki NP Manipur na phongdorakle Kuki NP Manipur ki Department of Information and Publicity ki Cherolaman Hai HOUJIK Manipur CHATTHARIBA IRANG asi Kuki jo MEEYAM gi mathakta state na sponsor toba Mangjongna Thourang toba ethnic cleansing ni Chief Minister na free movement regime na Myanmar dagi lalobasing illegal immigrant amasung drug lalonbasing Manipur da changlakpa mateng pangli hairiba si HOUJIK Manipur da thoklibA ethnic conflict asigi maroiba maramadu LOISINANABA HOTNABANI adubu khongjang asida Kuki jo MEEYAM gi mathakta lan CHATTHARAKPA Meitei State Force sing amasung Valley Based Insurgent Group singda khudong chaba pibani Manipur lengaki maikedi gi border fencing KHANANABA HODOKLIBA asadi Kuki jo MEEYAM gi mayokta India lengangna namthak tobani hairi law and order ngakpa gamdaba Kuki jo Kanglup ki mathakta environ gi oppressive rule asana lebak asigi constitutional value amasung principle da direct oina challenge tobani maramaduna HOUJIK oiriba irang asigi horakfa matik chana thidoktuna lam asida tangdu leitaba mahusagi punchida amuk hanjilaknaba thabak paikhat piwaina cherol asina makha chari